ꯅꯪꯁꯦ ꯑꯁꯤꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯖꯁ ꯁꯣꯔ ꯈꯔ ꯍꯣꯜꯂꯤ ꯃꯤ ꯈꯔ ꯄꯨꯜꯂꯤ ꯏꯃꯨꯡꯗ ꯑꯦꯛꯖꯤꯁ ꯇꯧꯔꯤ ꯆꯥꯛ ꯈꯔ ꯆꯥꯔꯤ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯝꯇ ꯇꯧꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯂꯥꯏꯐꯁꯤꯗ ꯁꯤꯁꯤꯅ ꯅꯪꯁꯦ ꯑꯁꯤꯕ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯅꯁꯥꯁꯤꯗ ꯒ꯭ꯔꯣ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯃꯇꯝ ꯋꯦꯁ ꯇꯧꯕ ꯌꯨ ꯈꯔ ꯊꯛꯄ ꯂꯩꯄꯨꯡ ꯈꯔ ꯐꯪꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯇꯧꯕ ꯃꯪꯂꯥꯟ ꯈꯔ ꯁꯥꯒꯠꯄ ꯑꯗꯩ ꯑꯃꯨꯛ ꯀꯥꯏꯕ ꯑꯗꯩ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯝ ꯔꯤꯄꯤꯠ ꯇꯧ ꯂꯩꯕ ꯑꯗꯩꯗꯤ ꯄꯨꯟꯁꯤꯁꯦ ꯂꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯦ ꯁꯤꯁꯦ ꯅꯪꯒꯤ ꯑꯁꯤꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯁꯤꯁꯤꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯛꯏꯕ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯨ ꯅꯪꯅ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕ ꯁꯤꯗꯩꯁꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯩꯇꯦ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯔꯕ ꯈꯛꯇꯅ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥ ꯑꯃꯁꯨ ꯁꯤꯒꯨꯝꯕ ꯇꯧꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯐꯟ ꯊꯥꯗꯔ ꯂꯥꯏꯔꯤꯛ ꯐꯟ ꯇꯝꯍꯜꯂꯛꯄ ꯑꯗꯨꯕꯨ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯑꯗꯒꯤꯗꯤ ꯌꯨ ꯊꯛꯆꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯂꯥꯛꯐꯝ ꯈꯪꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠ ꯂꯩꯕ ꯀꯩꯒꯤꯅꯣ ꯃꯥꯅ ꯕ꯭ꯂꯦꯝ ꯇꯧꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯇꯧꯕ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗꯩꯁꯦ ꯑꯗꯨꯝ ꯕ꯭ꯂꯦꯝ ꯇꯧ ꯂꯩ ꯃꯃꯥ ꯃꯄꯥꯗ ꯕ꯭ꯂꯦꯝ ꯇꯧ ꯂꯩꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯦꯕꯤꯠꯅꯦꯕ ꯌꯨ ꯍꯦꯞ ꯇꯨ ꯆꯦꯟꯖ ꯗꯤꯁ ꯅꯪꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯦꯟꯖ ꯇꯧꯒꯗꯕꯅꯤ ꯑꯩ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯂꯨꯛꯁꯦ ꯐꯖꯗꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯪꯂꯤꯁꯁꯦ ꯐꯖꯅ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯅꯣꯂꯦꯖ ꯌꯥꯝ ꯋꯥꯡꯗ꯭ꯔꯤ ꯁꯤ ꯇꯧꯗ꯭ꯔꯤꯅ ꯁꯨꯝ ꯈꯟꯖꯤꯜ ꯂꯩꯔꯒ ꯑꯗꯩꯗꯤ ꯀꯩꯗꯧꯋꯦ ꯑꯗꯨꯗꯨꯅ ꯕ꯭ꯂꯦꯝ ꯇꯧꯔꯒ ꯅꯤꯁꯥꯗ ꯕ꯭ꯂꯦꯝ ꯇꯧꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯄꯨꯜꯂ ꯂꯩꯔꯤꯕ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯒꯤ ꯕꯤꯛ ꯃꯤꯁꯇꯦꯛ ꯁꯤꯁꯤꯅ ꯅꯪꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯕꯠ ꯁꯥꯎꯖꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯜꯂꯛꯏꯅꯦꯕ ꯁꯤꯅ ꯁꯨꯝ ꯃꯥꯡꯖꯜꯂꯛꯏꯅꯦꯕ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯃꯤ ꯆꯥꯝꯃꯅ ꯁꯨꯝ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯃꯤ ꯆꯅꯤꯅ ꯁꯨꯝ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯃꯤ ꯂꯤꯁꯤꯡ ꯑꯃꯅ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯃꯤ ꯂꯥꯈ ꯑꯃꯅ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯎꯈꯠꯃꯤꯟꯅ ꯂꯣꯏ ꯇꯨꯝꯃ ꯂꯩꯇꯥꯔꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯃꯁꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯅꯍꯥꯟꯗꯩ ꯚꯤꯗꯤꯑꯣ ꯊꯥꯗꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯅꯥꯔꯒ ꯂꯩꯌꯦ ꯕꯠ ꯅꯥꯔꯒ ꯂꯩꯕꯁꯦ ꯑꯩꯉꯣꯟ ꯏꯁꯥꯗ ꯂꯩꯕ ꯌꯥꯗꯦꯕ ꯑꯩ ꯏꯁꯥꯗ ꯂꯩꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯦꯟꯅ ꯊꯕꯛ ꯇꯧꯅꯤꯡꯕ ꯄꯣꯠꯂꯦꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯂꯨꯛꯁꯇꯒꯤ ꯀꯩꯗꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩ ꯀꯩꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯅꯠꯇꯦꯕ ꯕꯠ ꯍꯧꯖꯤꯛꯁꯨ ꯑꯥꯏ ꯗꯣꯟ ꯒꯤꯞ ꯑ ꯗꯦꯝ ꯑꯩꯒꯤ ꯂꯨꯛꯁꯀꯤꯗꯃꯛꯇ ꯑꯩ ꯁꯤꯗꯩꯁꯦ ꯑꯩ ꯐꯖꯗꯦ ꯑꯩ ꯗ꯭ꯔꯦꯁ ꯑꯅꯥꯟꯕ ꯁꯦꯠꯇꯦ ꯑꯩ ꯁꯝ ꯀꯛꯇ꯭ꯔꯤ ꯑꯗꯨ ꯇꯧꯗ꯭ꯔꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯦꯞꯀꯗꯕ ꯅꯠꯇꯦꯕ ꯕꯤꯀꯣꯁ ꯑꯩꯒꯤ ꯄꯔꯄꯁꯅ ꯃꯁꯛ ꯈꯪꯉ ꯑꯩ ꯂꯥꯛꯏꯅꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯕꯤꯀꯣꯁ ꯁꯤꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯁꯥꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯒ꯭ꯔꯣ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯀꯣꯆꯤꯡꯗ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯔ ꯀ꯭ꯂꯥꯁ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯌꯥꯗꯦ ꯃꯣꯏꯒ ꯑꯩꯅ ꯎꯅꯅꯤꯡꯉꯦꯕ ꯃꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯣꯏꯗ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯄꯤꯕ ꯃꯣꯏꯅ ꯒ꯭ꯔꯣ ꯇꯧꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯀꯩꯅꯣ ꯑꯩ ꯄꯔꯄꯁꯅꯦꯕ ꯑꯩ ꯉꯝꯗ꯭ꯔ ꯐꯥꯎꯗ ꯀ꯭ꯂꯥꯁꯁꯦ ꯂꯧꯅꯕ ꯍꯣꯠꯅꯩ ꯑꯗꯩ ꯉꯝꯗ꯭ꯔ ꯐꯥꯎꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯏꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤ ꯑꯩꯒꯤ ꯄꯔꯄꯁꯅꯦꯕ ꯁꯤꯗꯩꯁꯦ ꯑꯩ ꯉꯝꯗꯦ ꯑꯩ ꯉꯝꯃꯀꯥꯟꯗ ꯑꯣꯏꯅ ꯇꯧꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯁꯛꯁꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯑꯦꯛꯁꯀ꯭ꯌꯨꯖꯅꯦꯕ ꯑꯩꯅ ꯄꯤꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯗꯣꯏꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯁꯥꯅꯁꯨ ꯅꯁꯥꯗ ꯐꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯁꯥꯅ ꯁꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯔꯒ ꯂꯩ ꯇꯥꯔꯗꯤ ꯑꯩ ꯁꯤꯅꯤ ꯁꯨꯝ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯍꯥꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯕꯒꯤ ꯂꯝꯕꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯣꯏꯅꯣ ꯃꯥꯏꯟꯁꯤꯗꯩ ꯅꯉꯣꯟꯗꯁꯨ ꯈꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯥꯏꯝ ꯋꯦꯁ ꯇꯧꯔꯤꯁꯦ ꯅꯪꯁꯦ ꯇꯥꯏꯝ ꯋꯦꯁ ꯇꯧꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯃ ꯇꯧꯗ ꯇꯥꯔꯗꯤ ꯇꯥꯏꯝꯁꯤꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯃꯊꯪ ꯁꯨꯝ ꯍꯧꯔ ꯆꯠꯈꯤꯅꯤ ꯁꯨꯝ ꯍꯧꯔ ꯆꯠꯈꯤꯅꯤ ꯍꯅꯨꯁꯜꯂꯛꯄ ꯈꯛꯇꯅꯤ ꯑꯣꯏꯁꯜꯂꯛꯀꯗꯤ ꯑꯗꯒꯤ ꯍꯅꯨꯁꯜꯂꯛꯄ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯩ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯄꯨꯟꯁꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯄ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏ ꯃꯌꯥꯝꯁꯦ ꯄ꯭ꯔꯤꯁꯤꯌꯁꯅꯦ ꯑꯩꯈꯣꯏꯗ ꯒꯣꯜ ꯑꯃ ꯄꯤꯔꯛꯏꯅꯦ ꯑꯩꯈꯣꯏꯗꯀꯣ ꯋꯥꯔꯜꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯌꯦꯡꯉꯨ ꯋꯥꯔꯜꯁꯦ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯁꯟꯁꯦ ꯋꯥꯔꯜꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯔꯤꯒꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯀꯃꯥꯏꯅ ꯃꯤꯒꯤ ꯏꯚꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯂꯧꯈꯠꯂꯛꯏꯒꯦ ꯑꯗꯒꯤꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯈꯠꯂꯛꯏꯒꯦ ꯁꯤꯗꯩꯁꯦ ꯇꯨꯝꯃ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯒꯤꯅꯣ ꯋꯥꯠꯁꯑꯦꯞ ꯄꯥꯏꯔꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯅꯤ ꯐꯦꯁꯕꯨꯛ ꯄꯥꯏꯅꯤ ꯑꯗꯨ ꯌꯦꯡꯅꯤꯗꯤ ꯈꯪꯉꯦ ꯑꯃ ꯁꯤꯒꯨꯝꯕ ꯌꯦꯡꯅꯤ ꯀꯥꯏꯗ ꯌꯦꯡꯒꯅꯤꯗꯤ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯍꯧꯖꯤꯛ ꯍꯪꯉꯨꯕ ꯃꯇꯝꯗ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯌꯦꯡꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏ ꯄꯨꯊꯣꯔꯛꯀꯅꯤ ꯁꯤ ꯄꯣꯠꯁꯦ ꯑꯐꯕ ꯑꯃ ꯄꯣꯠ ꯑꯃ ꯊꯤꯒꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯂꯣꯏ ꯂꯥꯛꯀꯅꯤ ꯗꯤꯁ ꯏꯁ ꯗ ꯕꯤꯛ ꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯗꯤꯁ ꯏꯁ ꯗ ꯕꯤꯛ ꯏꯁꯨ ꯁꯤꯒꯤ ꯏꯁꯨꯁꯦ ꯑꯣꯚꯔꯀꯝ ꯇꯧꯗꯣꯏꯁꯤ ꯀꯅꯥꯅꯣ ꯅꯪ ꯑꯩꯅ ꯑꯣꯚꯔꯀꯝ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯑꯩ ꯈꯤꯇꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯃꯥ ꯈꯛꯇꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯃꯥ ꯈꯛꯇꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯥꯎꯈꯠꯐꯝ ꯑꯣꯏꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯖꯦꯅꯔꯦꯁꯟꯗ ꯑꯩꯈꯣꯏ ꯁꯨꯝ ꯗꯤꯄꯦꯟ ꯇꯧ ꯂꯩ ꯌꯥꯄꯣꯠꯇꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯁꯨꯝ ꯗꯤꯄꯦꯟ ꯇꯧ ꯂꯩ ꯌꯥꯄꯣꯠꯇꯦ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪꯒꯤ ꯄꯥꯁꯇ ꯁꯨꯝ ꯗꯤꯄꯦꯟ ꯇꯧ ꯂꯩ ꯌꯥꯄꯣꯠꯇꯦꯕ ꯅꯪꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯅꯪꯒꯤ ꯄ꯭ꯔꯦꯖꯦꯟꯇ ꯐꯣꯀꯁ ꯇꯧꯕ ꯄꯥꯁꯇ ꯐꯣꯀꯁ ꯇꯧꯒꯅꯣꯕ ꯄꯥꯁꯇ ꯑꯩ ꯁꯤ ꯑꯣꯏꯈꯤꯕꯅꯤ ꯄꯥꯁꯇ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯄꯥꯁꯇ ꯑꯩ ꯁꯨꯃꯥꯏꯅ ꯕ꯭ꯔꯣꯀꯟ ꯍꯥꯔꯠ ꯑꯣꯏꯈꯤ ꯄꯥꯁꯇ ꯑꯩ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯛ ꯃꯤꯁꯇꯦꯛ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟꯇ ꯐꯣꯀꯁ ꯇꯧꯕ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯒꯠꯂꯛꯄꯁꯦ ꯁꯤꯗꯩꯁꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯗ ꯐꯣꯀꯁ ꯇꯧ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯁꯤꯗ ꯐꯣꯀꯁ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯄꯥꯁꯇ ꯁꯨꯝ ꯃꯅꯤꯡ ꯍꯜꯂ ꯀꯅꯥ ꯆꯠꯅꯤꯡ ꯃꯅꯤꯡ ꯍꯜꯂ ꯁꯨꯝ ꯆꯠꯁꯦ ꯍꯥꯏꯔꯣ ꯃꯅꯤꯡ ꯍꯜꯂ ꯆꯠꯄ ꯄꯨꯟꯁꯤ ꯄꯥꯝ ꯇꯥꯔꯗꯤ ꯃꯅꯤꯡ ꯍꯜꯂ ꯑꯗꯨꯝ ꯆꯠꯍꯧꯔꯣ ꯃꯃꯥꯡ ꯊꯥꯔ ꯆꯠꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯃꯥꯡ ꯊꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟ ꯇꯥꯕꯅꯦꯕ ꯃꯃꯥꯡ ꯊꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗ꯭ꯔꯤꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯁꯤꯕ ꯑꯃꯅꯨꯡꯗꯒꯤ ꯗꯦꯠ ꯕꯣꯗꯤ ꯑꯣꯏꯔꯤꯗꯣ ꯑꯗꯨ ꯍꯧꯗꯣꯛꯑꯣ ꯑꯗꯨ ꯄꯣꯠꯇꯣ ꯏꯁꯤꯡ ꯈꯤꯛꯑꯣ ꯏꯁꯤꯡ ꯈꯤꯛꯑꯒ ꯍꯧꯗꯣꯛꯑꯣ ꯏꯁꯤꯡ ꯈꯤꯛꯑ ꯍꯤꯡꯒꯠꯍꯜꯂꯛꯑꯣ ꯑꯗꯨꯒꯅꯦ ꯐꯖꯅ ꯅꯪꯒꯤ ꯔꯨꯠꯁꯇꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯥꯗꯔꯤꯕ ꯑꯦꯅꯔꯖꯤꯗꯨ ꯊꯥꯗꯔꯤꯕ ꯃꯐꯝꯗꯨ ꯑꯗꯨ ꯄꯣꯠꯇꯨ ꯃꯐꯝ ꯅꯁꯥꯅ ꯈꯪꯕ ꯌꯥꯔꯦ ꯑꯗꯣ ꯁꯨꯝ ꯍꯧꯗꯣꯛꯇꯕꯤꯗ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯍꯤꯡꯕꯒꯤ ꯑꯁꯤꯕ ꯃꯤꯒ ꯆꯞ ꯃꯥꯟꯅ ꯁꯨꯝ ꯍꯤꯡ ꯂꯩꯔꯒ ꯁꯨꯝ ꯆꯠꯂꯒ
traffic jam ꯑꯣꯏꯕ ꯍꯦꯟꯒꯠꯅꯕꯅꯤ ꯑꯗꯒꯤꯗꯤ ꯃꯤꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯦꯟꯒꯠꯅꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯋꯦꯁ ꯇꯧꯅꯕꯅꯤ ꯑꯗꯒꯤꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯇꯥꯡꯈꯠꯄꯗ ꯅꯪꯅꯁꯨ ꯁꯔꯨꯛ ꯑꯃ ꯑꯣꯏꯁꯟꯈꯤꯗꯣꯏꯅꯤ ꯑꯗꯒꯤ ꯌꯦꯟꯁꯥꯡ ꯇꯥꯡꯖꯟꯕꯗ ꯑꯗꯒꯤ ꯑꯃ ꯇꯥꯡꯈꯠꯄꯗ ꯑꯃ ꯂꯣꯏꯅꯃꯛ ꯇꯥꯡꯈꯠꯂꯛꯀꯗꯣꯏꯅꯤ ꯃꯤ ꯑꯃꯃꯝ ꯑꯦꯛꯖꯤꯁ ꯇꯧꯕꯒꯤ ꯄꯨꯝꯅꯃꯛꯁꯤꯒꯤꯗꯃꯛꯇ ꯂꯣꯏ ꯍꯦꯟꯒꯠꯂꯤꯉꯩꯗ ꯋꯥꯔꯜꯁꯤꯗ ꯒ꯭ꯔꯥꯏꯟ ꯇꯧꯋꯦ ꯑꯗꯨꯗ ꯆꯠꯂꯛꯏꯅꯦꯕ ꯋꯥꯔꯜꯁꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯐ꯭ꯔꯤ ꯑꯣꯛꯁꯤꯖꯦꯟꯗꯣ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯒꯤ ꯇꯥꯏꯝ ꯋꯦꯁ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯁꯦꯡꯕꯒꯤ ꯂꯩꯒꯗꯕꯅꯦꯅ ꯐꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯐꯕ ꯂꯣꯝꯗ ꯂꯧꯁꯜꯂꯣ ꯑꯐꯕ ꯂꯣꯝꯗ ꯂꯧꯁꯜꯂꯣ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯅꯤ ꯍꯧꯒꯠꯂꯛꯑꯣ ꯆꯤꯡꯈꯠꯂꯛꯑꯣ ꯅꯁꯥꯁꯦ ꯋꯦꯛꯑꯞ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯅꯁꯥꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯁꯦ ꯂꯝꯕꯦꯜ ꯁꯦꯝꯃꯛꯑꯣ ꯅꯁꯥꯅ ꯁꯦꯝꯅꯤꯡꯉꯤꯕ ꯕꯤꯖꯤꯅꯦꯁ ꯅꯁꯥꯅ ꯕꯤꯜ ꯇꯧꯅꯤꯡꯉꯤꯕ ꯑꯦꯝꯄꯥꯌꯔ ꯅꯁꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯉꯣꯟꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯕ ꯉꯥꯛꯇꯅꯦ ꯕꯠ ꯅꯪ ꯅꯁꯥꯅ ꯑꯁꯤꯕꯗꯧ ꯂꯩꯔꯒ ꯀꯅꯥꯅ ꯅꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕꯤꯅꯣ ꯀꯅꯥꯅ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯐꯪꯗꯣꯏꯅꯣ ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯔꯤꯒꯤ ꯂꯣꯏꯅꯅꯤꯡꯕ ꯄꯣꯛꯇꯣꯏꯅꯣ ꯗꯦꯠ ꯏꯁ ꯗ ꯕꯤꯒꯦꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯩ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯗꯤ ꯑꯩ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯪꯉꯨ ꯃꯇꯝꯗ ꯀꯩ ꯍꯥꯏꯔꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏꯗꯗꯤ ꯏꯟꯗꯤꯌꯥ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯏꯒꯅꯣꯔ ꯇꯧꯕꯤꯕ ꯂꯝꯗꯝꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯂꯝꯗꯝ ꯑꯃꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯩꯈꯣꯏꯗꯤ ꯔꯤꯁꯣꯔꯁꯦꯁ ꯂꯩꯖꯗꯦ ꯑꯗꯨ ꯂꯩꯖꯗꯦ ꯍꯥꯏꯕ ꯄꯣꯠ ꯁꯤ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯏ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯝ ꯇꯥꯔ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯕꯠ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯋꯥꯔꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯦ ꯃꯦꯞ ꯑꯝꯗ ꯌꯥꯎꯔ ꯄꯤꯔꯝꯃꯤꯅꯦꯕ ꯔꯤꯖꯟ ꯑꯃꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤꯅꯤ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯍꯥꯏꯕ ꯂꯣꯏ ꯑꯦꯚ꯭ꯔꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯍꯥꯏꯕ ꯑꯗꯨꯗ ꯍꯥꯏꯕ ꯇꯣꯛꯈ꯭ꯔꯣꯕ ꯁꯤꯗꯩꯁꯦ ꯃꯅꯤꯄꯨꯔꯗ ꯄꯤꯔꯝꯃꯤ ꯃꯌꯥꯝꯁꯦ ꯃꯤ ꯑꯃꯅ ꯑꯦꯛꯖꯤꯁ ꯇꯧꯋꯦꯅ ꯖꯒꯥ ꯑꯃ ꯄꯤꯔꯝꯃꯤꯅꯦꯕ ꯖꯒꯥ ꯑꯃ ꯄꯤꯔꯝꯃꯤ ꯂꯣꯀꯦꯁꯟ ꯑꯃ ꯄꯤꯔꯝꯃꯤꯅꯦꯕ ꯂꯣꯀꯦꯁꯟꯗꯨꯗ ꯁꯨꯝ ꯕ꯭ꯂꯦꯝ ꯇꯧ ꯂꯩꯇꯥꯔꯦ ꯁꯨꯝ ꯕ꯭ꯂꯦꯝ ꯇꯧ ꯂꯩꯇꯥꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯥꯎꯈꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯄꯣꯠꯁꯤꯅꯦ ꯍꯥꯏꯅ ꯃꯥꯡ ꯊꯥꯔ ꯆꯠꯇꯥꯔꯦ ꯑꯗꯣ ꯑꯗꯨꯅꯦꯕ ꯅꯪ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯇꯣ ꯆꯥꯎꯈꯠꯁꯤ ꯍꯥꯏꯇꯥꯔꯗꯤ ꯆꯥꯎꯈꯠꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯆꯦꯟ ꯇꯥꯕꯅꯤ ꯆꯥꯎꯈꯠꯁꯤ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯠꯄꯒꯤ ꯂꯤꯗꯔꯁꯤꯞ ꯋꯥꯈꯜꯗꯣ ꯆꯦꯟ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯪꯁꯤꯟꯅꯕ ꯆꯦꯟ ꯇꯥꯕꯅꯦꯕ ꯕꯠ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯅꯤꯡ ꯁꯨꯝ ꯍꯟꯊꯍꯜꯂ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯃꯅꯤꯡ ꯍꯜꯂ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯕꯅꯦ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥ ꯍꯣꯠꯅꯅꯤꯡꯗꯦ ꯅꯪ ꯅꯁꯥꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯤꯡꯗꯦ ꯅꯪ ꯅꯁꯥꯒꯤ ꯂꯝꯗꯝꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩꯕ ꯅꯨꯡꯁꯤ ꯇꯥꯔꯗꯤ ꯂꯝꯗꯝ ꯅꯨꯡꯁꯤ ꯃꯦꯁꯦꯖꯇꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯅꯤꯕ ꯕꯠ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯝꯗꯝ ꯅꯨꯡꯁꯤ ꯇꯥꯔꯗꯤ ꯂꯝꯗꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯂꯝꯗꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯂꯝꯗꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯗꯦꯟ ꯑꯣꯟꯂꯤ ꯃꯇꯝ ꯊꯥꯖꯒꯗꯕ ꯂꯝꯗꯝ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯕꯠ ꯆꯤꯟꯗ ꯈꯤꯇꯪ ꯍꯥꯏꯕ ꯑꯣ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯁꯨꯡꯇꯧ ꯇꯧꯗꯕ ꯅꯪꯅ ꯑꯁꯤꯕꯒꯤ ꯇꯥꯏꯞ ꯆꯠꯂꯒ ꯌꯨ ꯈꯔ ꯊꯛꯑ ꯂꯩꯄꯨꯡ ꯈꯔ ꯐꯝꯃ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯅ ꯂꯩꯇꯥꯔꯗꯤ ꯀꯃꯥꯏꯅ ꯅꯪ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯀꯅꯥ ꯇꯥꯕ ꯌꯥꯔꯤꯒꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯁ ꯐꯥꯔꯁꯇꯤ ꯅꯪꯒꯤ ꯀꯣꯛꯇꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯑꯣ ꯀꯣꯛꯇꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯑꯣ ꯑꯁꯤꯕꯗꯣ ꯍꯧꯗꯣꯛꯑꯣ ꯇꯨꯝꯃꯤꯗꯨ ꯀꯟꯅ ꯇꯨꯝꯃꯤ ꯅꯥꯈꯣꯛꯑ ꯀꯟꯅ ꯇꯨꯝꯃꯤꯗꯣ ꯍꯧꯗꯣꯛꯑꯣ ꯑꯗꯨꯀꯥꯟꯗ ꯒ꯭ꯔꯣ ꯇꯧꯔꯛꯀꯗꯕꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯉꯥꯛꯇ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯅꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯉꯥꯛꯇꯅꯦ ꯅꯪ ꯅꯁꯥꯅ ꯔꯤꯁꯛ ꯂꯧꯖꯒꯗꯕꯅꯤ ꯅꯪ ꯅꯁꯥꯅ ꯆꯦꯟꯈꯠꯀꯗꯕꯅꯤ ꯅꯪ ꯅꯁꯥꯅ ꯒ꯭ꯔꯣ ꯇꯧꯅꯕꯗꯣ ꯍꯣꯠꯅꯖꯒꯗꯕꯅꯤ ꯕꯠ ꯋꯤ ꯑꯥꯔ ꯑꯣꯜ ꯁ꯭ꯂꯤꯞꯄꯤꯡ ꯅꯪꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯁꯜꯂꯦ ꯐꯠꯇꯕ ꯄꯣꯠꯇ ꯐꯣꯂꯣ ꯇꯧꯁꯜꯂꯒ ꯅꯪꯅ ꯑꯁꯤꯕꯒꯤ ꯇꯥꯏꯞ ꯆꯠꯄ ꯄꯣꯠꯇꯨꯗ ꯅꯪꯗꯧꯅ ꯐꯣꯂꯣ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯆꯜꯂꯦ ꯁꯨꯝ ꯁꯟꯗꯣꯛꯑꯦ ꯑꯐꯕ ꯁꯟꯗꯣꯛꯁꯤ ꯑꯐꯕ ꯁꯟꯗꯣꯛꯅꯕ ꯇꯧꯁꯤ ꯑꯐꯕ ꯂꯝꯕꯦꯜ ꯄꯨꯊꯣꯛꯁꯤ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯖꯦꯅꯦꯔꯦꯠ ꯇꯧꯁꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯄꯨꯈꯠꯂꯒ ꯌꯨꯠ ꯃꯌꯥꯝꯁꯤꯡꯒ ꯆꯥꯎꯈꯠꯃꯤꯟꯅꯔꯒ ꯂꯝꯗꯝꯁꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯕ ꯂꯝꯗꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯕꯅꯤ ꯕꯠ ꯑꯩꯈꯣꯏꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗ ꯌꯨꯠ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯖꯦꯅꯔꯦꯁꯟ ꯑꯩꯈꯣꯏꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯄꯥꯁꯇ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯍꯅꯨ ꯍꯔꯥꯛꯀꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯅ ꯒ꯭ꯔꯣ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯔꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯛꯏꯁꯦ ꯀꯟꯀ꯭ꯂꯨꯖꯟꯗ ꯂꯥꯛꯏꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯔꯣ ꯍꯧꯒꯠꯂꯣ ꯅꯪ ꯍꯧꯖꯤꯛ ꯏꯟꯀꯝ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯕꯤꯛ ꯏꯁꯨꯁꯦ ꯏꯟꯀꯝꯅꯦꯕ ꯄꯩꯁꯥ ꯊꯣꯛꯇꯕꯩ ꯊꯕꯛ ꯂꯩꯇꯕꯩ ꯏꯁꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯕ ꯑꯩ ꯏꯁꯥꯃꯛꯁꯦ ꯏꯟꯇꯔꯅꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯜꯂꯒ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔ ꯂꯥꯛꯑꯒ ꯏꯁꯥꯃꯛ ꯒ꯭ꯔꯣ ꯇꯧꯔ ꯂꯥꯛꯏꯅꯦ ꯑꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏꯅꯦꯕ ꯏꯟꯇꯔꯅꯦꯠꯀꯤ ꯕꯤꯖꯤꯅꯦꯁꯇꯒꯤ ꯏꯁꯥꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯕꯅꯦ ꯍꯥꯏꯕ ꯄꯣꯠꯅꯤ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯒꯥꯏꯗ ꯇꯧꯕꯤꯗꯕ ꯀꯅꯥꯝ ꯂꯩꯈꯤꯗꯦ ꯕꯠ ꯏꯁꯥꯅ ꯇꯝꯃ ꯈꯣꯠꯂꯒ ꯏꯁꯥꯅ ꯌꯥꯝ ꯋꯥꯅ ꯆꯍꯤ ꯀꯌꯥ ꯑꯃꯇꯪ ꯍꯣꯠꯅꯔ ꯂꯥꯛꯏꯅꯦꯕ ꯕꯠ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯀꯌꯥ ꯑꯃꯗ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯉꯝꯕ ꯄꯣꯠꯇꯣ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯒ ꯃꯌꯥꯝ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅꯦꯕ ꯕꯠ ꯁꯤꯗꯩꯁꯤꯗ ꯏꯁꯥꯅ ꯃꯤꯀꯞ ꯊꯣꯛꯇ ꯇꯥꯔꯗꯤ ꯏꯁꯥꯅ ꯍꯧꯒꯠꯇ ꯇꯥꯔꯗꯤ ꯁꯣꯏꯔꯤꯁꯦ ꯀꯅꯥꯒꯤ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯤꯗꯤ ꯒ꯭ꯔꯣ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯇꯔꯅꯦꯠꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯧ ꯅꯪꯒꯤ ꯏꯟꯀꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीꯗꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯠꯅ ꯎꯔꯕ ꯑꯩꯉꯣꯟꯗ ꯊꯣꯛꯑꯕ ꯄꯣꯠ ꯆꯩꯩꯅꯤ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏꯅꯦ ꯁ꯭ꯀꯦꯝ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯣ ꯑꯦꯅꯤ ꯄ꯭ꯔꯣꯗꯛ ꯅꯁꯥꯅ ꯁꯦꯜ ꯇꯧꯕ ꯌꯥꯔꯝ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯣꯗꯛꯁ ꯑꯣꯏꯁꯅꯨ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯀꯣꯆꯤꯡ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯋꯥꯠ ꯑꯦꯚꯔ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯅꯪ ꯁꯤꯗꯩꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯅꯪ ꯁꯤ ꯄꯣꯠꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯌꯥꯔꯕ ꯁꯤ ꯄꯣꯠꯁꯦ ꯌꯧꯍꯟꯕ ꯌꯥꯔꯕꯅꯤ ꯑꯦꯅꯤ ꯌꯨꯝꯗ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯁꯅꯨ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯊꯥꯡꯒꯠꯂꯒ ꯌꯣꯟ ꯌꯥꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟ ꯌꯥꯔꯕꯅꯤ ꯑꯦꯅꯤꯊꯤꯡ ꯅꯪꯒꯤ ꯇꯦꯂꯦꯟ ꯑꯃ ꯂꯩꯖꯅꯨ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯀꯣꯆꯤꯡꯗꯣ ꯑꯣꯟꯊꯣꯛ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯕꯅꯤ ꯑꯦꯅꯤꯊꯤꯡ ꯅꯪꯉꯣꯟ ꯗꯤꯖꯥꯏꯅꯤꯡ ꯍꯩꯁꯅꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯩꯁꯅꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯄꯨꯔꯥ ꯄꯦꯛ ꯇꯧꯔꯒ ꯇꯦꯝꯄ꯭ꯂꯦꯠ ꯌꯣꯟ ꯌꯥꯔꯕ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛꯁ ꯑꯣꯏꯅ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤꯗꯤ ꯀꯟꯁꯜꯇꯦꯟꯇ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯁꯔꯚꯤꯁ ꯄꯤꯔꯣꯏ ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯗ ꯑꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯟꯕ ꯌꯥꯔ ꯃꯤ ꯄꯤꯄꯜ ꯑꯥꯔ ꯖꯦꯅꯔꯦꯇꯤꯡ ꯃꯅꯤ ꯃꯤ ꯂꯣꯏꯅꯃꯛ ꯖꯦꯅꯔꯦꯠ ꯇꯧꯔꯤꯅꯦ ꯄꯩꯁꯥꯁꯤꯗꯒꯤ ꯅꯪ ꯀꯩꯗꯧꯕꯩ ꯖꯦꯅꯔꯦꯠ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯉꯣꯟꯗ ꯑꯋꯥꯠꯄ ꯀꯩ ꯂꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨ ꯅꯪꯒꯤ ꯃꯅꯨꯡꯗ ꯊꯝꯖꯕ ꯕꯦꯔꯤꯌꯔ ꯑꯃ ꯊꯨꯒꯥꯏꯔꯣ ꯑꯗꯨ ꯄꯣꯠꯇꯣ ꯅꯪꯅ ꯁꯤꯗꯒꯤ ꯇꯥꯟꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯁꯨꯝ ꯋꯦꯀꯞ ꯑꯁꯤꯕꯗꯧꯅ ꯍꯤꯡꯕꯗꯨꯗꯤ ꯀꯩ ꯀꯥꯟꯅꯔꯤ ꯍꯤꯡꯗꯤ ꯍꯤꯡꯉꯤ ꯍꯥꯏꯕ ꯕꯠ ꯑꯁꯤꯕ ꯑꯣꯏꯔ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕꯩ ꯁꯤꯈꯤꯕꯅꯦ ꯐꯠꯇ꯭ꯔꯣ
adune hena farane adune leigidre exist tawgidre mai pot ha adune sharu chamba but hindi hingba time waste tawba mingon da disturb tawba adagidi pot num moiba adune kai kana adugi punchi du hingbai dam tadi ai gi boina di hingdabne value yawda punchi ne dugi punchi value leine hingsi hamne value leine hingsi chokot thoram da mai onchalaksi kok thadaraksi ano no idea generate tawsi society da contribute tawsi youth da chokot na masilaksi level up tawsi north is the one of the finest kenu oisi hamne aina hai pot mem things adugi dam da kai da ka dai akoi masen unity leiba akoi masen new idea generate tawba akoi masen punba new idea mem sing punjala akoi masen dum from the changalak badar ka tai so it depends on you nasara depend to ngasi ina haigim to ai uji college ko ngani ai haksang jang ngam dar ngasi ina video share to kai no ai ngunda lai bi ade ai ngunda lai bi ade mem ai gi video ngai ba mem sing da ai moi di am koi dinga han ba sing ngam de ai ngunda kai no this is my purpose ai gi purpose is ni ai society gi dam da north east gi dam da manipur gi dam ka ai to ba ya ba ngai ne hingi ngai to da ba ya de ha jai wa khalun de yawi ne aduna ai na ge na ba ai ngasi khangai se ana ma da ai haram de lo selok da health is wealth numit ani ai na ama tam da numit ani se numit humni ai na ama tam da numit humni se chahi hum go sa mane na ngai na college tammi ge ma tam na de kem khalam de du hojik ti yam lu sele ke ai ngunda leng khat sa bu mi yoi kya ma gi community manung da yaw mi yoi kya ma adagi di ai gi student kya ma moi me am sing ji khan ba da ai ngunda adagi me am ge khan ba da si na ai ngunda pressure mo hele no it's not just about money ai gi business build tawri me am sing ji wo khan khalak bu matam da ai na ba ya de ha je khale bu no health is wealth na sa na health safe fa na care lo biu health ta sana bi ganu wathi waram to bi ganu ngasi hayeng bisa pa ka noi lo ge ha ko je khan bi ganu health ina ngunda ngasi dagi dum lo bo take care to bo bi ro na sa da na ba ek leitana ba long punchi nung sang na ba dagi afa thawak to bangam na aina ha health is wealth aina marthana lo sel pa aina mayam da ha ka duise ai community high achievers community changning ba mioi sing ta sing na changning ba mioi sing na adagi di digital business kamai build up torkani adagi di internet e bisa kamai talakani mindset kamai upgrade torkani ade business no ideas me am kamai ne gain torkani adagi di online business koi kamai transform torkani adagi income multiple income stream kamai sema kani hai mena ching me am sing tamning ba chana apply toning ba isa ge life ka grow toning bo itadi you are welcome to my high achievers university high achievers university welcome to jari stage like minded we mioi kya am community da keno wari chananaba adagi mioi kyam punnaba koi se morning meet up ayu khudingi pung nipan dagi horaga pung nipan minute kun bok se koi morning meet up ne is the ideas motivations everything nipan makai even mapan tab yawi adagi every sunday da koi is the new ideas me am sing poraga koi new information me am sing karam kam nangi business ta kari apply to kari karam pisa ke tali haibna ching bas me am sing loi discuss to ba adagi new courses me am sing phone dagi koi na access to we have anything internet level from dagi on go learning ni anything nang learn to we have information courses kya mai sa bang senjaba courses kya am yaw koni sim pham jida adu main important ori sida yaw me am sing se judgmental oiroi growth pam mi nga tani business owner adagi business build or youth me am sing adagi growth on mi me am sing ina singuma communities di kwai tamba precious community adu gidam to semga leiba community ni ko si community da mi puna mona singuma community fanga da su leite yam fam puna magta duna ai nga si haidu sida is interested or mi sing join to bi ge haitardi ai makha da link hapcharam ge sida zoom thamcharam ge www.highachieversuniversity.online sida changbiro sida is just starting the beginner da mayam na afford to bangama ba just akoi gi waste story youth of the waste story ba koi chat the waste story ba chathok the waste story pa sha just tagi hona journey je sen ba yar mani ko 599 rupees tagi journey ho ya man du da na sana yenga kan adu de upgrade to ngi ko na loi upgrade to manung sagi trust me sida fangi ba values that you will never get anywhere so ai hai do is only interested tasina grow to ngi using you are welcome aduga asiba akoi manung dagi shiri ba potse hautosi hingat laga chokot na mai kai de mai on sala si grow to minerasi adu change program minerasi nya hai thank you